Good morning. Sida urise nubi natteko akoigi ayukki thaane. Sida aina wari ama haijiningibase akoi miyoibase ayambana haitare. Race tawringida akoi lamjen tanaringaida. Hoi lamjenuda mai palakpado first oirakpado mayamna harawi akoi harawi. Adu lamjen tanabsida yamna wai akoigi energy se kitang deviate tawi ultimate goal degi madam aduna first tanabagi mahutta top unique oibam oiragadi for example dunia sida poche mayam laikre adubu hauji uriba tha haibasidi amakhaktani mathandani nangonda first turning miki mong ude adubu tha sibudi koi mayamna yengjari maram aduna laitom taba hairaga negative oiba taw haibagi wadi natte adubu top masagi magun ama leijabase masi yamna fai first tabadagisu hena pai na kale masini. Thank you. Bye.